Habaduna Manipur Legislative Assembly Office Building ki saruk khara akai atoi thokre yuar habaduna amanga ta thon bagi paw hojik su lepna lagli khurumjari hojik maroiba paw sadona pijari Ngarang ayuk angan mada yuar hakibaduna sabak kui khidriba chingmairong dalaiba Manipur Legislative Assembly Office Building saruk khara akai atoi thokre ngasai Works Minister Dr. Ratan Kumar na official singa chatuna assembly gi phibam yangshinkre assembly building gi pillar amadi beam khara akai atoi thokpa thengnaki Ngarang yuar habadu da solve mioi taraga manga zanim sta like naram laba matung da mioi taraga mari ningthine laing laba matung phibam phagalak patigi disaster tokre makok ta sokpa mioi amadi sis hospital da refer tokre haina zanims ki director na khanghalagli amromda ngarang yuar hakibaduna amanga ta thon khibagi paw leptana lagli ngarang angan bayukta yuar hakibadu da thobal wang mataba mathak lekai da leiba manisang upper primary school gi sanglin ningkhai duna te kai thokre School asiga nagna lairiba Thobal District Table Tennis Association gi indoor hall gi mathak thangma saruksu akai atoi nangkhre Habaduna misimina thokraba amadi awana ta khabusingi mateng oinanaba MP Dr. Mainana Mahaki MP Local Area Development Scheme dagi lupa lakh tara Imphal West gi disida sizindanaba recommend tawkhre hari Amaromda Nambol Daliba Bethel English School su akayatoy nangkre Luana Gari Aniam su akayatoy thokre Hariba School sida punna mahiroi lising ani hena tamlibani mi asok apandi yaukide Kangpok pigi mafam singda yuar habana sonduna awana tarba singi phibam ngarang MLA Nemsa kibzian satuna yangshin kre yuar habadu da sasun kharasu seki awana tarabasing da khudaki oina MLA na jingha madi shel gi mateng piki makatara ma ki makai digi pang ba yabu mateng pangani hana thajaba piki yuar habadu na khurai thongam lekai da Building amagi mathak thangba saruk ningkhairak padigi yum thangnaba thongam risikant koba mioi amagi yumda tasinbada amanga ta thokre thodok aduda mi asok apan yaukhide Kongpal Kongkham lekai da leiba sapam dhrian koba mioi amagi yumgi saruk khara ningkhairak padagi khamduna leiba star car amagi mathak ta su tasinbada amang ata khara thokre amoromda ngaragi yuar hakibaduna thangmaiban khurai awang khuno yauna tongan mafam singda yum akayatoi thokpagi paw hojik su leptana lagli Bharat Swabhiman gi manga suwam pokumon thorom ngasi Palace Compound leiba Bhagya Chandra Open Air Theatre da pangthokre State Level Organizing Committee of the forthcoming Mega Yoga Event sindura pangthokpa thorom maduda Thaiwan Kendra gi MLA K.S. Joykishan Singh Bharat Swabhiman Trust gi patron Hanagi DGP Y Joy Kumar Organizing Committee gi President NGTS Kumar yauna mari lenaba miyo singna saruk yaki MLA Joykishan na yuar habana awa ana nanglaba singi mafamda awaba phongdoki Kawada leiba Elite School gi chairman Oibalai Sam Smitra gi mayum gi gari thampam danga si ayuk lethot bom amaleram lehari police na aswangam yaudana bom dulok thokre thodok adu yaning da phongdok tuna school asigi mahiroi oza amadi lekai miyam na wakan mi phomsa thakre lamdam sigi mehurol digi season aduna laklaba chinjak ama oiriba singju gi festival ama pangthok lagani haina ngarang Manipur Press Club ta pangthok pa permission ga unabada first singju festival committee gi wangang loi ton thoi ngan mi na phongdok khre
hachang da kanaba machal mayam na pullaga aduga loinana akhoi medicinal plant mayam loinana kanaba machal mayam se punjalaga kunna yam ahabu ko chega mo akhina chanani masi akhina masida men jaribadi Sinju sa mai to na kana ro machal mayam ma yaw ba du akhina Sinju festival laina pangthui ba sida akhina si state level di pangthok jaga do ni to bu pangthok ko matan di kendra da chahi ni kendra da kuna chal ga pangthok jaga do ngarang ahing punga morom tabo matamda cycle subdivision gi manung sanba itham moirang purial manak talaiba molkon bung village da yumai chak pada kongneng wifi kobi chai humputra ga mangarom surabinu pi malai khidre hari singmairong apun mamaina pa bilup sing amadi jc ilps ki kambuna punna sinduna syama devi community hall singmairong da yalomi kanana bagi khanane ba mifam ama ngarang pangthokre mifam adu da jc ilps ki convener in charge ke suratan yauna jc ilps ki marobe miyo sing saruyaki bill homgi matang na khanan nai naki nimit kunthani sathagataba can and bamboo skill development certificate training program amangarang Bishnupur district ki manung sanba thang ngaram da pangthokre Toromatuda Manipur Sarkar ki Director, Commerce and Industry ki Deputy Director S. Joy Kumar, Bishnupur District ki KBI District Officer A.K. Kalinzao Amadi All Manipur Entrepreneur Association ki President S. Risikanta na maruebe music on Saruyaki. Khadi and Village Industry Board Imphana sponsor Tauba Kangla Food Cluster Nambol Amadi Yuba Club Thangangaram na question mudrasan Toromatuda Kangla Food Cluster ki General Secretary Akoizam Birendra na phongtok kibada lamdamasida luhong khongdong ba amadi lighting gi thorom kaya da sana thangna ba polom ayama plastic khaw da habli ba sigi mo chindong na ba wa amadi ligi polom singna khaw sana na ba asigumba training program se pangthopani haiki pangai da leba taruk suba IRB gi santri posta duty ta ba IRB personnel ama masana paiba insas rifle na caption jaduna siri hari laikidaba miyo edudi pangambam muktamani sei kunthraga manga apokpa iboyai thawal athopam dagini thodo asi ngasi ayuk pung 8 minute tarom sa pamatam da thokibani haujulo selak pada moro pau amukana pizari ngarang yuar habadu da Manipur Legislative Assembly ki office building ki sarukha akaya toy thokre yuar habadu na amanga ta thom ki pau lep dana la haujuki di ISTV ni pizaba pau matang asta lotion jane ahen pau singalona na nungtil gi pung omda amukana phagi